Hairang Lairang channel na mayamgidamakta ujarakliba Phungga Wari asi channel asigi Phungga Wari bu leptana tabiriba Hairangoi thongdagi aikhoigi marup Potshangbam Lamnganbi na thabirapani hauzik mayamgi mafamda khudol tamjari Phungga Wari Hingchabi gi mapurouba Thaina mamangaida khullamada huran chengthi tauba yamna phattaba Griza kauba nupa ama leirami Griza hairiba nupa asi mama mapana phauba warak watemba ngamdraba misakni mama mapana nupi thijalabadi phakhibasu yai khalladuna khulwangmadagi nupi amabu haina singnaduna luhongle luhongbagi numidang asida Grizana magi nupi tumthaba ngaiduna leirami mahaki nupi tumthakre khanglabada Grizana magi nupigi manadagi sana adu lona lauthoklami madu magi nupina mamit ushinjarabasu mapung phana tumthadaba oibana khanglami adu oirabasu nupi adu karisu khangdaba saduna leirami nongalabada magi nupina magi sana adu tahora male haiduna yumaduda koithiti sanai tauriba mataw asida Grizagi mamaga mapagadu Grizabu yamna sauninglami adubu machanupa aduda karimata phongdokpadi ngamlamde asumna Grizagi nupigi potmang saimang toshilaklabada Grizagi nupi masa adu asawba phathaba ngamlakraduna Grizaga yamna toina khatnaba chainaba tawrami nongma nongmagi Grizagi phattaba magunsing adu mayek sengna khangba helaklabada Grizagi nupi mapamda hankri Grizagi nupina mapamda hankibasi Grizagi mamaga mapagana macha Grizagi maral amatta leitabagum nupi adubu yumpugadaba nupi nate haina yamna saurami Grizagi mamaga mapagana amuksu thangnaba khulamadagi nupi ama machaga luhonglami nupi asisu Grizagi phattaba maramchatsing adu khanglakpadagi mapamda hankirami mamaga mapagana anisuba nupi asisu yumbalon khangba nupi nate haina khalladuna khullasidagi nupi amaga amuksu haina singnaduna Grizaga luhongli handak luhongliba nupi asidi ahanba amasung anisuba nupi aduga manade mahaksu luhongman numittagi hauna Grizagi mawong mataw Griza thoidok hendokna phattaba mi amani haibasi irai laina khanglami khanglabasu handaki nupi asidi mapamda hankhige haina khanbagi mahut magi mapuroiba Grizabu mana angamba thakta hotnaduna semdoke haibasi mahaki lengdraba wakhalama oirami Grizana phana magi nungaitanaba thabak kaya tawrabasu nupi aduna magi nupaga khatnabagi mahutta matam chuppada magi nupabu phai haiduna mapukning thaugatlami karigumba matamdasu Grizana tawriba thabak natraga ngangliba wa adubu chummi lalidi haibidana asumna tawragadi hena phagani haiba wa kaya ama matam chuppada mapuroibabu phana pendrabasu thaujalgi wa adu khakta haibirami nupisiga sumloinarakpadagi Griza wakhal kharadi hongle adubu wakhal hongbasi Grizana sungpam pamlamde aduna magi nupida yamna sauninglami magi nupina mabu semdok tawre khangbadagi Griza magi nupibu maram leitrasu phuba chaiba kaya tawrami sathina otlaba sifawba nupi asidi hoimai haidana mapuroibada thaujalgi mityeng asum yenglami nongmadi Griza magi nupiga sum loinarabadi magi wakhal soidana hongkhrani khanduna magi nupibu hatlage haina khalle aduna Grizana chaksangdagi thang sori ama lauthokduna sumang wai teiraga leiribi magi nupibu thangna thinduna hatokle thawdok asi khulgi miyamna yamna penaramdi adumak oidunasu Grizaga onjinnaba tanbana kanamatanasu mana manil nairamdi pumnamak oidunasu Grizagi mamaga mapagadi mamong nupina
ꯂꯥꯜꯂꯨꯕꯒꯤꯗꯃꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠ ꯄꯥꯝꯖꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯦꯝꯊꯣꯏ ꯀꯧꯔꯝꯃꯤ꯫ ꯃꯦꯝꯊꯣꯏꯅ ꯒꯤꯔꯖꯥꯒꯤ ꯐꯠꯇꯕ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯒꯤꯔꯖꯥꯕꯨ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕꯅ ꯐꯩ ꯈꯜꯂꯗꯨꯅ ꯅꯣꯡꯃꯇ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯗꯕꯤ ꯃꯦꯝꯊꯣꯏ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯍꯦꯛ ꯍꯦꯛ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯦꯝꯊꯣꯏꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯍꯥꯟꯅꯗꯒꯤ ꯇꯨꯔꯦꯜꯗ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯝꯕ ꯒꯤꯔꯖꯥꯒ ꯍꯦꯛ ꯃꯤꯆꯥꯟꯅꯔꯨꯔꯦ꯫ ꯇꯥꯏꯕꯪ ꯃꯤꯅ ꯌꯧꯕ ꯉꯝꯗ꯭ꯔꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯐꯖꯕꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯖꯩ ꯃꯦꯝꯊꯣꯏ꯫ ꯃꯦꯝꯊꯣꯏꯕꯨ ꯎꯕꯃꯛꯇꯗ ꯒꯤꯔꯖꯥ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯃꯤꯠꯌꯦꯡ ꯑꯃꯠꯇꯁꯨ ꯆꯣꯏꯊꯣꯛꯄ ꯇꯧꯗꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯒꯤꯔꯖꯥꯅ ꯃꯪꯂꯤꯉꯩꯁꯤꯗ ꯃꯦꯝꯊꯣꯏ ꯊꯨꯅ ꯌꯥꯡꯅ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏꯅ ꯇꯨꯔꯦꯜꯗꯒꯤ ꯀꯥꯈ꯭ꯔꯕꯗ ꯒꯤꯔꯖꯥꯁꯨ ꯃꯥꯒꯤ ꯈꯣꯏꯗꯣ ꯇꯨꯔꯦꯜꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯦꯝꯊꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯃꯦꯝꯊꯣꯏꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯕꯗ ꯒꯤꯔꯖꯥ ꯃꯦꯝꯊꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏꯒ ꯒꯤꯔꯖꯥꯒ ꯊꯦꯡꯅꯕ ꯎꯅꯕ ꯑꯁꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯒꯤꯔꯖꯥ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯂꯦ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯦꯝꯊꯣꯏ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯠ ꯆꯠꯇꯨꯅ ꯑꯐꯕꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯒꯤꯔꯖꯥꯁꯨ ꯃꯥꯒꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯒꯤꯔꯖꯥꯅ ꯄꯨꯝꯅꯃꯛ ꯌꯥꯔꯝꯃꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯦꯝꯊꯣꯏꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ ꯒꯤꯔꯖꯥꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯃꯤ꯫ ꯃꯆꯥꯒ ꯃꯃꯧꯒꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯎꯕꯗ ꯒꯤꯔꯖꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯦꯝꯊꯣꯏꯕꯨ ꯅꯍꯥꯟꯅ ꯊꯦꯡꯅꯖꯔꯝꯂꯕꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯝꯂꯒꯗꯕꯅꯤ꯫ ꯅꯨꯄꯤ ꯐꯠꯇꯕꯤ 3 ꯊꯦꯡꯅꯔꯨꯏ ꯍꯥꯏꯅ ꯒꯤꯔꯖꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯄꯅ ꯆꯍꯤ ꯐꯅꯌꯥꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯍꯤ ꯐꯅꯌꯥꯝ ꯍꯧꯖꯤꯟꯈ꯭ꯔꯕꯁꯨ ꯃꯦꯝꯊꯣꯏꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇꯁꯨ ꯎꯗ꯭ꯔꯦ꯫ ꯃꯦꯝꯊꯣꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗ꯭ꯔꯕ ꯑꯁꯤꯗꯗꯤ ꯃꯅꯦꯝꯕꯣꯛꯅ ꯃꯦꯝꯊꯣꯏꯕꯨ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯦꯝꯊꯣꯏꯅ ꯀꯔꯤꯃꯠꯇ ꯁꯣꯏꯗꯅ ꯇꯧꯖꯕ ꯊꯕꯛꯇꯁꯨ ꯃꯅꯦꯝꯅ ꯁꯣꯏ ꯍꯥꯏꯗꯨꯅ ꯉꯥꯡ ꯆꯩꯕ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯅ ꯈꯔ ꯈꯨꯝꯂꯨꯔꯒꯅ ꯃꯅꯦꯝꯕꯣꯛꯅ ꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯐꯨꯕꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯦꯝꯊꯣꯏꯒ ꯒꯤꯔꯖꯥꯒꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯦꯝꯊꯣꯏꯒ ꯒꯤꯔꯖꯥꯒꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯁꯥꯎꯅꯍꯜꯂꯁꯤꯒꯦ ꯍꯥꯏꯅ ꯃꯅꯦꯝꯕꯣꯛꯅ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯅ ꯒꯤꯔꯖꯥꯗ ꯃꯦꯝꯊꯣꯏꯒꯤ ꯃꯔꯝꯗ ꯁꯦꯝꯖꯤꯟꯕ ꯁꯥꯖꯤꯟꯕ ꯄꯥꯎ ꯀꯌా ꯇꯝꯁꯤꯟꯗꯨꯅ ꯃꯕꯨꯛꯅꯤꯡ ꯑꯣꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯒꯤꯔꯖꯥꯒꯤ ꯃꯄꯥꯁꯨ ꯃꯃꯥꯒ ꯀꯔꯤꯃꯠꯇ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯃꯃꯥꯒꯤ ꯃꯇꯦꯡ ꯍꯦꯛꯇ ꯄꯥꯡꯁꯤꯜꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯆꯪꯗꯅ ꯒꯤꯔꯖꯥꯗ ꯄꯥꯎ ꯀꯌꯥ ꯇꯝꯁꯤꯟꯕꯁꯤꯗ ꯒꯤꯔꯖꯥꯁꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯊꯥꯖꯔꯗꯨꯅ ꯃꯕꯨꯛꯅꯤꯡ ꯑꯣꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯃꯦꯝꯊꯣꯏꯕꯨ ꯊꯑꯣꯏꯕꯤꯗ꯭ꯔꯦ꯫ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇꯗ ꯂꯩꯔꯒ ꯄꯦꯟꯖꯔꯝꯕ ꯒꯤꯔꯖꯥ ꯃꯦꯝꯊꯣꯏꯕꯨ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯒꯤꯔꯖꯥꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯗꯨ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯒꯤꯔꯖꯥ ꯃꯦꯝꯊꯣꯏꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯃꯦꯝꯊꯣꯏꯒꯤ ꯋꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯦꯝꯊꯣꯏ ꯃꯄꯨꯔꯣꯏꯕꯅ ꯊꯑꯣꯏꯕꯤꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯦꯝꯊꯣꯏꯒꯤ ꯃꯊ꯭ꯋꯥꯏ ꯆꯥꯛꯄꯤ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯔꯦ꯫ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯒꯤꯔꯖꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯤ ꯇꯁꯦꯡꯅ ꯃꯦꯝꯊꯣꯏ ꯈꯥꯡꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡ ꯄꯦꯟꯗꯕ ꯍꯦꯟꯃꯟꯕꯗꯒꯤ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯦꯝꯊꯣꯏ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯝꯂ ꯐꯥꯎꯕ ꯐꯃꯨꯡꯗ ꯐꯩꯖꯨꯞ ꯁꯨꯞꯆꯤꯟꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯦ꯫ ꯐꯅ ꯍꯧꯒꯠꯅꯤꯡꯂꯕꯁꯨ ꯃꯦꯝꯊꯣꯏ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ, ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯈꯤꯕꯅ꯫ ꯃꯇꯝ ꯑꯁꯤꯗ ꯃꯦꯝꯊꯣꯏ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯅꯦꯝꯅ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯃꯅꯦꯝꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯈꯪꯖꯩ꯫ ꯇꯥꯟꯖꯥ ꯆꯥꯅ ꯅꯣꯡꯐꯨ ꯉꯥꯟꯕꯗꯒꯤ ꯂꯩꯀꯥꯏ ꯀꯣꯏꯔꯨꯕ ꯒꯤꯔꯖꯥ ꯆꯥꯛ ꯆꯥꯕ ꯍꯟꯖꯤꯜꯂꯛꯏ꯫ ꯒꯤꯔꯖꯥꯅ ꯆꯥꯛ ꯆꯥꯒꯦ ꯇꯧꯕꯗ ꯆꯥꯛ ꯊꯣꯡꯂꯝꯗ꯭ꯔꯕ ꯑꯗꯨꯗꯗꯤ
ꯒꯤꯔꯖꯥ ꯁꯥꯎꯔꯗꯨꯅ ꯐꯃꯨꯡꯗ ꯂꯥꯏꯍꯧꯅ ꯅꯤꯛꯇꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯁꯥ ꯁꯟ ꯐꯨꯕꯒꯨꯝ ꯐꯨꯔꯝꯃꯤ꯫ ꯐꯨꯕ ꯌꯥꯕ ꯐꯨꯔꯕꯒꯤ ꯇꯨꯡꯗ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯦꯝꯊꯣꯏ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ꯫ ꯃꯤ ꯃꯔꯛꯇ ꯁꯨꯝ ꯂꯩꯔꯛꯄꯅ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ ꯃꯦꯝꯊꯣꯏ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯑꯗꯨꯅ ꯃꯦꯝꯊꯣꯏꯅ ꯐꯠꯇ꯭ꯔꯕ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯒꯤꯔꯖꯥꯕꯨ ꯆꯥꯊꯣꯛꯂꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯦꯝꯊꯣꯏꯅ ꯉꯥ ꯊꯣꯡꯗꯨꯅ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯒꯤꯔꯖꯥꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯦꯝꯊꯣꯏꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯌꯦꯡꯒꯣꯟꯗꯒꯤ ꯌꯦꯟ ꯑꯃ ꯐꯥꯔꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯎꯗ꯭ꯔꯤꯉꯩ ꯃꯦꯝꯊꯣꯏꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯨꯝꯕ ꯀꯅꯥꯅꯁꯨ ꯍꯥꯡꯕ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯌꯦꯟ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ꯫ ꯃꯗꯨꯗ ꯒꯤꯔꯖꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯌꯦꯟ ꯑꯗꯨ ꯆꯥꯛꯁꯪꯗ ꯄꯨꯁꯤꯜꯂꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤꯁꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯥ?" ꯒꯤꯔꯖꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯅꯦꯝꯒ ꯃꯀꯨꯒꯁꯨ ꯃꯦꯝꯊꯣꯏꯗ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯊꯋꯥ ꯏꯁꯥ ꯁꯥꯗꯕ ꯃꯈꯩ ꯃꯦꯝꯊꯣꯏ ꯈꯣꯡꯒꯥꯏ ꯆꯟꯗꯨꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯌꯦꯟ ꯑꯗꯨꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯆꯥꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗ ꯃꯅꯦꯝꯅ "ꯃꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯅꯤꯅꯦ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯆꯥꯁꯤꯟ ꯊꯛꯆꯤꯟꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯍꯟꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯒꯤꯔꯖꯥꯗꯤ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯥꯅ ꯆꯥꯔꯝꯂꯤꯕ ꯄꯨꯈꯝ ꯑꯗꯨꯅ ꯃꯦꯝꯊꯣꯏꯗ ꯂꯪꯁꯤꯜꯂꯤ꯫ ꯃꯦꯝꯊꯣꯏ ꯄꯨꯈꯝꯅ ꯃꯃꯥꯏꯗ ꯄꯥꯜꯂꯕꯗ ꯆꯥꯔꯝꯂꯤꯕ ꯌꯦꯟ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯈꯔ ꯆꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕ? ꯃꯥꯅꯤ, ꯑꯩ ꯍꯤꯡꯆꯥꯕꯤꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝꯗ ꯃꯦꯝꯊꯣꯏ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯌꯦꯟ ꯑꯗꯨꯕꯨ ꯆꯥꯔꯤ꯫ ꯆꯥꯎꯈ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯎꯕꯗ ꯒꯤꯔꯖꯥꯒꯤ ꯃꯃꯥ ꯑꯗꯨ ꯋꯥꯟꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯒꯤꯔꯖꯥ ꯑꯃꯗꯤ ꯃꯄꯥ ꯑꯗꯨꯗꯤ ꯃꯈꯣꯏ ꯍꯤꯡꯅꯅꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯃꯠꯇ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯀꯟꯅ ꯅꯣꯛꯆꯩ꯫ ꯑꯗꯨꯒ ꯃꯄꯥ ꯃꯆꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯕ ꯃꯃꯥꯕꯨ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯆꯥꯊꯣꯛꯂꯦ꯫ ꯃꯃꯥ ꯆꯥꯈꯤꯕ ꯑꯗꯨꯗ ꯃꯄꯥ ꯃꯆꯥꯅ ꯈꯨꯜ ꯇꯥꯅꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯂꯥꯎꯔꯤꯕ ꯑꯗꯨ ꯇꯥꯔꯕꯁꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕꯗꯒꯤ ꯇꯥꯁꯤꯟꯅꯔꯝꯗꯦ꯫ ꯃꯃꯥ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯍꯤꯡꯆꯥꯕꯤꯅ ꯃꯄꯥ ꯃꯆꯥꯗꯨꯁꯨ ꯐꯥꯔꯒ ꯍꯤꯡꯅ ꯎꯝꯁꯥꯏ ꯁꯥꯏꯗꯨꯅ ꯆꯥꯊꯣꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯥꯕ ꯂꯣꯏꯔꯕꯗ ꯍꯤꯡꯆꯥꯕꯤꯅ ꯃꯥꯅ ꯂꯣꯟꯁꯤꯟꯈꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯒꯤ ꯂꯩꯕꯥꯛ ꯇꯥꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫